Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau security force na thiba humbagi thabak leptana sathari amasung miyamdagi namduna sel khaibada chenaba miyo kya su phagatli Med Department hairi Manipur da lakliba numit marini asida khakrau yauna akanba nongchuraba yai amasung Niti Aayog ki matung ina Bharat na Japan dagi hengatuna malemgi sel thumgi phibam khwaidagi phaba marisuba leibak oire Security force na singa masung tampaki mafam kya da thiba humbagi thabak leptana sathari amasung miyamdagi namduna sel khaibada chenaba miyo kya su phagatli Police ki pauna hai Manipur gi tongan ba mafam sama tarada checkpoint sing hangdoktuna asar ok sing yengchenbagi thabak leptana sathari intelligence based combing operation amadi cordon and search operation chathabada police ki kangbuna aina thingkhraba KCP gi active kadar ama Imphal West Jilla gi manung chanba Pasoi police station na konba Pasoi part 1 dagi fare miyo ese misa miyam dagi nam haduna sel khaibada chenaba miyo ni haina police ki pawsina makhatari atopa thaudok amadana Manipur police na Pambaina lusingba UNLF ki active kadar ama Bisnupur Jilla gi manung chanba Moirang police station na konba Sendra lambi dagi fare miyo adu Surasanpur Jilla gi Murte road ngathal dagi ni haujikna Moirang college relief camp tat leibani hairi mahak misa miyam yauna karbarwala amadi sarkar gi loisang singda ain kaina sel khaibada chenaba miyo ni hairi Amaromda Manipur Police na Imphal Jilla da drive sathabada yungau liter samari nifu mari amadi Indian made foreign liquor half bottle kuntaruk amadi full bottle kunmathoi fagale miyam dagi huran khiba gari sing phagatnaba police na satharpa drive makhata na sathari haina police na khanghalakpaga loinana huran khiba gari ani su phangba ngamle hairi Manipur gi tongan ba jilla singda ngarang dagi leptana churakpa nongna maram oiraga mafam khara da ising thumjinbadagi miyam gi sathok chasinda khudong chadaba mayoknare Imphal gi tongan ba lambi singda iram nala pathokuna selakpana ising thumjile masigi sumatakta Imphal gi akutpa mafam sing nonggi singna thumjinbadagi khudong chadaba thokhalle amaromda India Meteorological Center Imphal na hairi Manipur gi tongan ba jilla kya da lakliba numit marini asida akhagarau yauna akanba nongchuraba yai center asina thadorpa cherole dun hai Manipur gi jilla khudingmakki mafam kya da mayai oiraptagi hauraga akanba nongchuraba yai tabiriba pawse Akasbani Imphal dagini Niti Aayog ki CEO BVR Subramaniam na hairi Bharat na Japan dagi hengatuna malemgi sel thumgi phibam khwaidagi phaba mari suba leibak oire mangna hai lakliba sahi ani makhaidagi ahum phawbugi manungda ahum suba mafamda leiriba Germany gi mahut senaba Bharat na kanna honari Niti Aayog ki 10 suba governing council gi mifam pangthokhraba tungda New Delhi da ngarang pawmisingda wangangbada Sri Subramaniam na hai International Monetary Fund IMF ki data matung ina leibak asigi economy haujik dollar trillion mari yaure Bharat tagi mangjil thana leiriba leibak sing adudi America China amasung Germany ni IMF na handakta puthokhiba report ki matung ina Bharat asi malemgi khwaidagi mangjil thana sel thumgi lamda chawkhalakliba leibak ama oiri amasung oikhigani amadi lakliba sahi ani asida leibak asigi growth sada taruk yauraba yai haina pari IMF ki matung ina leibak asigi GDP gi sang haujik dollar trillion mari dasmik ahum oiriba asi inglisingani kunipanda dollar trillion 5.5 yauduna sel thumgi lamda malemgi khwaidagi phaba ahum suba leibak oiragani Griha Mantri Amit Shah na hairi miyamgi yengduna thawrang kya paikhatpana National Democratic Alliance NDA gi sarkar ase saukha thawrang romda mai pakna sangsinba ngamle New Delhi da ngarang pangthokpa NDA na sarkar paiba Mukhyamantri singgi mifamda Sri Shah na wafam ase phongdokhibani Social media da thagalakpa warol amada Griha Mantri na hai Pradhan Mantri Narendra Modi gi lamjing makhada sotharaba kanglup ki miyoi singi phibam phagathanaba amasung nauna semdoklaba criminal law singi makhada mipum khudingmakta makhoigi hak phanghanaba mifam asina maru oina pandam thamli mangna hai NDA na saukha tharangi thabak singi kanaba mipum khudingmakta phanghanaba achetpa phirep ka loina na thabak paikhatli Pradhan Mantri Narendra Modi na hairi leiba asina sathakhiba operation Sindur asi lanmi gi mission khak natana leiba asigi achetpa phirep thauna amasung malem sakti hengalakliba leiba asigi anoba saklon takpani Akasbani gi thongda ngarang sandokhiba man ki ba tharomda Sri Modi na Operation Sindur mai pangna sathabada sobu thaudang lokhiba lanmi singbu thagatpa phongdokhi amasung leiba asigi ngamkhaida leiba terrorist singi lotpham khaktamak amang ta thohankhiba dubu su thagat khi
ऑपरेशन सिंदूर ने दुनिया भर में आतंक के खिलाफ लड़ाई को नया विश्वास और उत्साह दिया है। ऑपरेशन सिंदूर सिर्फ एक सैन्य मिशन नहीं है, ये हमारे संकल्प, साहस और बदलते भारत की तस्वीर है। और इस तस्वीर ने पूरे देश को देशभक्ति के भावों से भर दिया है, तिरंगे में रंग दिया है। इलेक्शन कमीशन ना गुजरात, केरला, पंजाब अमसुंग नोंगचुब बेंगोल विधानसभा केंद्र मंगागी मरकी मिखल की मतम लाउथोखरे। मसीगी मतंगदा ngasi नोटिफिकेशन थोकनी अमसुंग मथंग थागे अनि फावबदा मिरेपसे पिसिनबा यागनी। मथंग नुमिता स्क्रूटिनी तौगनी। मिरेपसे लोकथोकपगी अरोइबा नुमित जून 5 नि अदुगा भोट न जून 18 दा थादनगनी। भोट मसिंग जून 19 दा थीगनी। स्किल डेवलपमेंट अमसुंग एंटरप्रेन्योरशिप मंत्रालयना सेंट्रल अप्रेंटिसशिप काउंसिल CAC गी 59 सुबह मिफम ngasi न्यू दिल्ली की विज्ञान भवन दा कौरी। सेरोल अमदा मंत्रालयना हाई स्किल डेवलपमेंट अमसुंग एंटरप्रेन्योरशिप मंत्री जयंत चौधरी ने सभापति ओइदुना ममांग चहिगी अक्टोबर दा अमुक हना सेमखिबा काउंसिल असिना लेबाक सिनबा थोंगबदा अप्रेंटिसशिप ट्रेनिंग पीबगा मरी लेनबा सरकार की मरु ओइबा थौसिल सिंगदा लमजिंग लमताकपदा साउना थौदांग लौरी। मिफम असिदा डिजिटल अमसुंग वर्चुअल ओइना अप्रेंटिसशिप फंगहनबा यावना मरु ओइबा वाफम क्यागी मतंगदा खनगनी। ngasi phongba pause singi maroiba pausingi damak hauzik Kshetrimayum Premchand leire। Premchand Kshetrimayum Kokomini lautokibagi matungina miyamna changsenkhiba khongjanggi pausing ngasi phongba pause ayambada maroiba pau oina phongnarakle huyenlan pauda governor na lale haijagadabani haiduna miyamna Raj Bhavan thomjalakpada security ka chauna mungna khre haina banner headline piri security na tear gas kapada nupi nipan sokle लालक्ता जोनोस्टोन स्कूल दा कैंडिडेट सिंह UPSC की प्रीलिम्स एग्जाम थाखरे हाइबसुना बैनर हेडलाइन असिगी सब हेडलाइन पीरी। पावसी संगाई एक्सप्रेस की मणिपुरी एडिशन नहारोल थौदांग अमसुंग पोंगफमदसु बैनर हेडलाइन पीदुना फोंगबो थेंगनरे। पीपल्स क्रॉनिकल, मणिपुर मेल, संगाई एक्सप्रेस इंग्लिश एडिशन, तमिलोंग टाइम्स अमसुंग मॉर्निंग बेलसु पावसी अहान बलमाइदा तोंगान हेडलाइन पीदुना फोंगलकले। कोकोमिना मिनिस्ट्री ऑफ होम अफेयर्स की मिहुत सिंगा मे 29 वारी सारगनी हाइब हेडलाइन असी द मॉर्निंग बेल की अनिशुब हेडलाइनी। पावसी हिल्स हॉर्नबिल एक्सप्रेस याउना पाउसे अयामबदा तोंगान मवोंगदा हेडलाइन पीदुना फोंगबो थेंगनरे। MLA सिंह पुंदबगी वफम मियामदा ताइनरकले। CAO सिंह पुंसिलु MLA सिंह पुनबदी अराइबनी हाइना MLA गोविंदासना फोनोखिबा वफम सनालेबाग पाउची अनिशुब हेडलाइन ओइरी। जिरी इम्फाल रेलवे की टनल थबक 2023 लोशनबा होनरी हाइब हेडलाइन असिना संगाई एक्सप्रेस मणिपुरी एडिशन की एंकर कलम द फोंगबो थेंगनरे। NDA चीफ मिनिस्टर सिंगी ओइबा मिफमना लेबाक असिदा का सेंसस पांगथोकपा हाइना वारेप लौखरे हाइब हेडलाइन असे नहारोल की थौदांगदा मरोइबा पाउ ओइना बलमाइदा फोंगलकले। हाई कोर्ट की अथेंग लेना थौबाल तुरेलदा पाकतकना नुंग लेंगोई पकलंबा थेंगनरे हाइबा PFA की वाफम सनालेबाग की अहानब लमाइदा मरोइबा पाउ ओइना फोंगली। ngarang changsankiba khongjangda rapid action force na nupi singda chathakiba thawong adubu fox na yaningda phonokre haiba headline ase People's Chronicle da phongba thengnare। covid na maram oiraga chahi kumathoi suraba mioi ama lekhidre masiga tharaga Maharashtra da laina asina nauna sian kiba mioi mari shukre haiba headline ase Shanghai Express English edition da phongba thengnare। Sirili kumai santi oina lotion kre haiba headline ase gan few melda maroiba pa oina phongbu thenare nganthoi। थागतसरी प्रेमचंद अरोइबदा मरोइबा पाव अमहना सिक्योरिटी फोर्स न थी बहुमबगी थबक लेप्तना चथरी अमसुंग मियामदगी नमदुना सेल खाइबदा सेनबा मियो क्यासु फागतली। मेड डिपार्टमेंट न हाइरी मणिपुरदा लाखलिबा नुमित मरिनी असिदा अखाक अराव यावना अकनबा नोंग चुरबा याय अमसुंग नीति आयोग की मतुंग इना भारत न जापानदगी हेंगतुना मालेमगी सेल थुंगी फिबम ख्वाइदगी फबा मरिसुब लेबाक ओइरे। पाउ लोइजरे।